ngasi tawdoisiju mayam Q&A ne Q&A je hanasu tawgre episode 1 amasung 2 aduga ngasi tawdoisina episode 3 ne hanagi episode ka yengdo yargashu Q&A of magician Rainson Potshangbam haraga dum thiyo aduda dum thola ni hana episode to adu ngasi episode 3 tawdene ado YouTube ta upload tawdre kuire Q&A 1 2 di tha amagi mamang adai do ngani ko namgi adu hojik se YouTube se kuire paidabse aduga handak tholai je ai Q&A gini ko adu Q&A se day 1 2 dai namge tormane adu kanda aina amka Instagram da hangmane adudasu question hanga adu hangak padu gisu nataba hanagi arembasu lairi ko adu ha ai dum khallaga dum khumage khumba yabagai adu koi hauna batarsi intro Ambai question je chahi ani gi manungda got talent changbagi confidence level bai si jai got talent jai personally ai keno dikhande ko hadi got talent ka yarga keno adu da got talent ji ngam da ba de kai adu kem khande sum mayam na sum yaw ka ha da adu ai sum just got talent je mathang chahi natraga 2019 natra 20 da try tawge khalle adu si try taw tar de IGT dan chan do mathang jina since when did you start doing this magic idea je kai dagi lakhi bage ai magic to je series di ko ai mamang ki Q&A 1 ga 2 go adu yeng biu ne adu dai sang adum phajana haigim ne adu do dum yeng biu adum Q&A of magician person ha dum thi channel da su dum serial line dum sing da dum yong gan adu mathang jina Rainson Q in our Rainson week amada one day like I chat in a street magic to hanningi what do you think about it kasubudi kai de ba one week the like I da chatlaga chatlata waije adu like I chatata waije stage ta tawdo nate aduna dum kai tara chatlani the performance to ko kadanonna organizer magumba le di pha haidi like I chatpaje organize to thamam haidi si like I ngasi tare haina to gi mi khoma thamamaga chalata wa aduma yung pha ko natradi haidi like I chatpaje mi loina mai yum da lemani mamai thabak to ngani aduna kai tare asaji kitang kai tare ngonda kitang kenon to hadi plan no bana tamina ko aduna video number je khwani ngai baje koi gi event kumba thokpa adagi di public place adagi tourist spot kumba sina di hen ngai ko lekai gumba chatpa lam chala to je organize kumba to na ba amale di kasu di kai de aduga anybody watching this ko si yeng ba me tana ngasai gi je organize kumba to ke lekai gumba chala to ji kana tour gi mawong da gumba atai gumba video sembai bo ro just show series ta to we ro adu ma le ta di adum ai number ra ai description da kai ga wrong ani ko adum pau phau ro adum collab to ga haidi kamaina present to bi ai khot ke je si je dum tana je ko aduga si ka kisu na ta ko ngasai gi lekai chapa ka kina ta anything ko haining ba ta honing ba do haidi ai YouTube pai je keno ne idea je dum generate to ne yam wai ba ko haidi just YouTube je topic am the best to ga haidi serial number sima number di ama number ga mathang je ma series ta le jare da na ko the YouTube ta di adu na te haidi ama mu am ta mari len da na dum mathang phong de ne adagi am keno ga di pha ba QnA nga ta gi channel ra di nungti QnA phong mo jwa ba ko adu su QnA nga ta sung ahining da ba adu na ko khoi gi mayam jina tawhaning ba do dum phajana hairo ba ai phajan tor ke ba aduna ngasai gi je aina khalam je ko aina khalam ba je idea je am khalam hadi suppose si channel je interview ki type tor na hadi mi khara artist bo ro ma bo ro yam tung khalai ba da talented lai ba bo ro adu ba je kaw ga ai wari se tor ga interview ki type tor na aduga aina magic show to wai tare ngasai gi artist da adu maina ma ju khalami ko adagi amana khoi gi manipur da su magic ka to ba pamjo ma am lai da na ko moi ji da muk keno to wai tare moi ji gi ju platform oi na ba ko kaw ga pen and teller fullest ki type ta ko Rainson full mi kana haidi adu maina tawjira ju khalam bane adu maina idea ju puthoi ne ba haidi continuous way na phajana chatna ba ke channel je ko adu mayam da so idea le di dum hairo ko adu ga collab pu matawning ba tai le ju dum ai number dum contact to direct dum hairo ko adu ai hai bi hai ka di hai ka no hai ka ha ko di yamna ke to ba duna direct adum haining ba do ko adum sanga spark he adum tharak pa na traga phone adum direct to sale na adu ga direct adum chat hairo ba adu nungai ba dum chat phung do ro ba adu ga tana se ba ko lo nyai ba adu adum pau phau ro ba adu bron hai ji ju le kai ka chat pa jai nu ji hai do kai ji ka tang uncomfortable be tap to punsi nung sang na manipur miyam gi seba to ba ngam boy view long live king illusionist thank you bro so much sumaina hype pa je yam na su harawi adu yam su nungai adu bro na sumaina habi ko idam ta thank you so much
ꯑꯗꯨ ꯃꯊꯪꯒꯤꯁꯤ ꯕ꯭ꯔꯣꯒꯤ ꯐꯦꯚꯔꯥꯏꯠ ꯃꯦꯖꯤꯁꯤꯌꯟꯁꯤ ꯀꯅꯥꯅꯣ ꯁꯤꯁꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯗꯥꯏꯅꯥꯃꯣꯗꯣ ꯑꯗꯨꯗꯣ ꯑꯩꯅ ꯃꯥ ꯍꯥꯏꯔꯤꯁꯤ ꯃꯔꯝꯁꯨ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ What is your happiest and saddest moment while performing magic? Magic perform tꯧꯕꯗꯗꯤ saddest momentꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦꯀꯣ ꯑꯩꯗꯤ ꯄꯥꯝꯖꯕ ꯇꯧꯕꯅꯤꯅ ꯑꯗꯨ sad ꯍꯥꯏꯇꯥꯔꯗꯤ magic ꯇꯧꯕ ꯐꯪꯗꯕꯒꯤ sadꯇꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ magic ꯇꯧꯕ ꯐꯪꯗ ꯇꯥꯔꯗꯤ sad ꯑꯣꯏꯕ ꯌꯥꯏꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯥꯝꯖꯕ ꯇꯧꯗꯕꯒꯤ ꯑꯗꯨꯕꯨ magic ꯇꯧꯕ ꯀꯥꯟꯗꯗꯤ ꯑꯩ sadꯇꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯑꯗꯨꯒ happiest momentꯁꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯒ ꯀꯃꯦꯟꯇ ꯂꯥꯛꯄꯗ ꯑꯃ live performanceꯗ ꯑꯃꯀꯣ happy ꯑꯣꯏꯕ ꯍꯥꯏꯁꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯀꯥꯟꯗ ꯃꯤꯅꯒ ꯀꯩꯅꯣꯁꯦ ꯌꯥꯝ ꯏꯗꯤꯠꯀ ꯃꯥꯟꯕ ꯀꯩꯅꯣ ꯃꯥꯟꯕ ꯃꯥꯏꯁꯦ ꯐꯥꯒꯤ ꯃꯥꯟꯕ ꯏꯗꯤꯠꯀ ꯇꯧꯔꯝꯗꯣꯏ ꯃꯥꯟꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯗꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯌꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅꯗꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯇꯧꯔꯒ ꯃꯤꯅꯗꯤ ꯏꯗꯤꯠ ꯑꯣꯏꯅ ꯎꯔꯤꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯥꯛꯄꯗꯤ ꯀꯩꯝ ꯇꯥꯛꯄ ꯅꯠꯇꯦꯕ ꯉꯁꯥꯏꯒꯤꯁꯦ ꯑꯩꯅ ꯇꯧꯔꯤ ꯄꯣꯠꯇꯣ ꯌꯥꯝ ꯐꯖꯔꯦ ꯑꯩꯅ ꯇꯧꯔꯤꯗꯣ ꯄꯣꯁꯇꯔ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤꯁꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯤ ꯃꯤꯅ ꯏꯗꯤꯠꯀ ꯍꯥꯏꯕ ꯑꯗꯩꯗꯤ ꯁꯨꯃꯥꯏꯁꯤꯗꯤ ꯐꯥꯒꯤ ꯃꯥꯜꯂꯤꯗ ꯀ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯧꯔꯤꯗꯨꯗꯤ ꯑꯁꯦꯡꯕ ꯑꯣꯏꯕ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯂꯥꯏꯞꯇ ꯑꯣꯏꯔꯒꯅꯀꯣ ꯑꯩ ꯎꯕꯗ ꯃꯤꯅ ꯍꯔꯥꯎꯕꯁꯦ ꯌꯥꯝ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯎꯕꯗ ꯃꯤ ꯍꯔꯥꯎꯕ ꯍꯥꯏꯁꯦ ꯑꯩ ꯍꯥꯟꯅ ꯈꯪꯉꯀꯥꯟꯗ ꯎꯔꯒ ꯍꯔꯥꯎꯕꯁꯨ ꯂꯩꯀꯣ ꯍꯥꯏꯗꯤ ꯑꯁ ꯃꯦꯖꯤꯛ ꯐꯖꯕ ꯎꯗꯣꯔꯦ ꯈꯣꯠꯇꯣꯔꯦ ꯍꯔꯥꯎꯕꯁꯨ ꯂꯩ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯈꯪꯉꯀꯥꯟꯗ ꯃꯦꯖꯤꯛ ꯇꯧꯔꯒ ꯍꯔꯥꯎꯕꯁꯨ ꯂꯩꯌꯦꯕ ꯑꯅꯤꯃꯛ ꯑꯗꯨꯃꯥꯏ ꯍꯔꯥꯎꯋꯦ ꯍꯥꯏꯗꯤ ꯑꯩ ꯎꯔꯀꯥꯟꯗ ꯃꯤ ꯍꯔꯥꯎꯕ ꯃꯤꯉꯣꯟꯗ ꯑꯩꯅ ꯖꯣꯏ ꯄꯤꯕ ꯉꯝꯕ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯍꯦꯄꯤꯅꯦꯁ ꯌꯥꯝ ꯄꯤꯕ ꯉꯝꯕꯗꯣ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ ꯁꯦꯠ ꯃꯣꯃꯦꯟꯇꯤ ꯑꯝꯇ ꯂꯩꯇꯦ ꯃꯦꯖꯤꯛ ꯇꯧꯗ꯭ꯔꯀꯥꯟꯗꯕꯨꯗꯤ ꯁꯦꯠ ꯑꯣꯏ ꯑꯗꯣ ꯇꯧꯔꯀꯥꯟꯗꯗꯤ ꯁꯦꯠ ꯑꯣꯏꯗꯦ ꯍꯥꯏꯗꯤ ꯑꯄꯥꯝꯕ ꯇꯧꯕ ꯀꯥꯟꯗꯗꯤ ꯁꯦꯠ ꯑꯣꯏꯕ ꯍꯥꯏꯁꯦ ꯂꯩꯇꯦꯕ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯝ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯕ꯭ꯔꯣ ꯏꯆꯝ ꯆꯝꯕ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯖꯒꯦ ꯕ꯭ꯔꯣꯅ ꯈ꯭ꯋꯥꯏ ꯑꯄꯥꯝꯕ ꯃꯦꯖꯤꯁꯤꯌꯟꯁꯤ ꯀꯅꯥꯅꯣ ꯑꯩ ꯗꯥꯏꯅꯥꯃꯣꯀꯣ ꯐ꯭ꯔꯦꯟꯒꯤ ꯚꯤꯗꯤꯑꯣ ꯑꯌꯥꯝꯕ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯐ꯭ꯔꯦꯟꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯠꯇ ꯏꯟꯇ꯭ꯔꯣ ꯇꯧꯕꯤꯔꯛꯑꯣ ꯑꯩꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯁꯦ ꯑꯩꯒꯤ ꯃꯤꯡ ꯀꯩ ꯃꯤꯡ ꯍꯥꯏ ꯍꯧꯖꯤꯛ ꯑꯁ ꯑꯩꯒꯤ ꯃꯤꯡ ꯔꯦꯟꯁꯟꯅ ꯀꯥꯏꯗꯦꯀꯣ ꯍꯁꯇꯦꯛ ꯔꯦꯟꯁꯟꯁꯨ ꯍꯪꯉꯦ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯔꯦꯟꯁꯟꯅꯦ ꯑꯗꯨꯝꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯅꯠꯇꯦ ꯑꯩꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯂꯩꯕ ꯃꯤꯡꯁꯤꯁꯨ ꯔꯦꯟꯁꯟꯅꯦꯀꯣ ꯔꯦꯟꯁꯟ ꯑꯗꯨꯒ ꯄꯣꯠꯁꯪꯕꯝ ꯑꯩ ꯄꯣꯠꯁꯪꯕꯝꯁꯦ ꯃꯤ ꯁ꯭ꯄꯦꯂꯤꯡ ꯌꯥꯝ ꯂꯥꯟꯕꯅꯦ ꯍꯩꯁ ꯌꯥꯎꯕꯅꯤꯀꯣ POTSA ꯅꯠꯇꯦ ꯍꯩꯁ ꯌꯥꯎꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯁꯤꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯗꯨ ꯀ꯭ꯋꯥꯀꯩꯊꯦꯜ ꯂꯩꯃꯈꯨꯖꯝ ꯂꯩꯀꯥꯏ ꯑꯃ ꯀ꯭ꯋꯥꯀꯩꯊꯦꯜ ꯕꯖꯥꯔ ꯑꯗꯨꯋꯥꯏꯒꯤꯗ ꯂꯩꯕ ꯚꯤꯇꯥꯃꯤꯟ ꯐꯥꯔꯃꯥꯁꯤ ꯑꯗꯨꯝ ꯈꯪꯅꯕꯅꯦ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯐꯥꯔꯃꯥꯁꯤꯗꯣ ꯑꯗꯨꯒꯤ ꯄꯔꯦꯡꯗꯨꯗ ꯑꯣꯏꯗꯣꯏꯕ ꯑꯗꯨ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯒꯤ ꯁꯤꯒꯤ ꯂꯩꯐꯝꯁꯦ ꯌꯥꯝ ꯑꯇꯩꯁꯨ ꯍꯪꯈꯤꯕ ꯃꯥꯜꯂꯦ ꯃꯃꯥꯡꯗ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯑꯗꯨꯝ ꯁꯝꯖꯜꯂꯁꯤꯀꯣ ꯁꯤꯗꯁꯨ where are you from ꯌꯥꯎꯔꯦ Hi bro, bye nang magic torokpa stage or mayam mangda tawada fail oiba yawarbo karigumba yawardi minaga karemnarakpa yawarbo ngasi di video sengna dubu yamdi nungai okay fail oiba yawarbo hangine ko fail oiba je yawbra haije aigi video ama leibane top 7 failures of a magician ha aigi mingda am leibane adu dum thiyo aigi channel da jongani adu da tawido asengmadi khoi je video nambaje aina phajana soiba haidi ꯐꯨꯇꯦꯖꯁꯨ ꯐꯖꯅ ꯇꯥꯍꯧꯕ ꯑꯗꯨꯒ ꯁꯣꯏꯕꯗꯨꯁꯨ ꯈꯔ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯃꯑꯣꯡꯗ ꯁꯣꯏꯕꯁꯦ ꯑꯩꯅ ꯊꯝꯍꯧꯕꯅꯦ ꯑꯗꯨꯗꯣ ꯊꯥꯒꯠꯄꯅꯦ ꯃꯥꯏꯟ ꯔꯤꯗꯤꯡ ꯇꯧꯕꯗꯒ ꯁꯣꯏꯕ ꯑꯗꯒꯤ ꯑꯉꯥꯡꯅ ꯔꯤꯌꯦꯛ ꯇꯧꯔꯛꯄꯗꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯛꯄ ꯑꯗꯨꯒꯤ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯗꯣ ꯑꯗꯨꯝ ꯌꯦꯡꯉꯨꯀꯣ ꯇꯣꯞ 7 ꯐꯦꯂꯔꯁ ꯑꯣꯐ ꯑꯦ ꯃꯦꯖꯤꯁꯤꯌꯟ ꯍꯥꯏꯔꯒ ꯑꯩꯒꯤ ꯃꯤꯡ ꯑꯃ ꯇꯣꯞ 7 ꯐꯦꯂꯔꯁ ꯑꯣꯐ ꯔꯦꯟꯁꯟ ꯄꯣꯠꯁꯪꯕꯝ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯉꯨꯀꯣ ꯍꯥꯏꯗꯤ ꯁꯣꯏꯕ ꯍꯥꯏꯁꯤ ꯑꯗꯨꯝ ꯌꯥꯎꯋꯦ ꯁꯣꯏꯕ ꯍꯥꯏꯁꯤꯗꯤ ꯃꯦꯖꯤꯛꯇ ꯅꯠꯇꯦ ꯀꯩꯅꯣ ꯆꯠꯄ ꯕꯨꯛꯄ ꯇꯨꯁꯜꯂ ꯁꯣꯏ ꯌꯣꯡ ꯐꯥꯎꯕ ꯎꯗꯩ ꯇꯥꯔ ꯁꯤꯅꯤ ꯉꯥ ꯐꯥꯎꯕ ꯏꯁꯤꯡꯗ ꯏꯔꯥꯛꯅꯔ ꯁꯤꯅꯦꯕ ꯑꯗꯨ ꯁꯣꯏꯕ ꯑꯁꯤꯗꯤ ꯑꯦꯅꯤꯊꯤꯡꯗ ꯁꯣꯏꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯃꯦꯖꯤꯛꯇꯁꯨ ꯁꯣꯏꯕ ꯌꯥꯏ ꯁꯣꯏꯕ ꯑꯁꯤꯗꯤ ꯏꯌꯥ ꯌꯥꯔꯦꯗ ꯁꯣꯏꯕ ꯑꯁꯤꯗꯤ ꯂꯣꯏ ꯌꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯁꯣꯏꯕꯗꯨꯁꯨ ꯁꯨꯝ ꯃꯌꯥꯝꯗꯁꯨ ꯍꯥꯏꯐꯦꯠ ꯎꯠꯄ ꯍꯥꯏꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯁꯣꯏꯅꯦꯕ ꯑꯗꯨ ꯑꯩꯒꯤ 7 ꯐꯦꯂꯔꯁ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯉꯁꯤꯗꯤ Q&Aꯁꯦ ꯈꯤꯇꯪ ꯊꯨꯔꯦ ꯍꯥꯏꯗꯤ ꯑꯩꯁꯨ ꯃꯌꯥꯝ ꯈꯨꯝꯕꯁꯨ ꯅꯪꯅꯕ ꯑꯗꯩ ꯃꯇꯝꯁꯨ ꯌꯥꯝ ꯁꯥꯡꯅ ꯂꯧꯗꯅꯕ ꯑꯗꯨꯝ ꯈꯔ ꯊꯨꯅ ꯍꯥꯏꯔꯦꯀꯣ ꯃꯊꯪꯒꯤꯁꯦ ꯅꯣ ꯑꯥꯔꯒꯨꯃꯦꯟ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯔ ꯃꯦꯖꯤꯛ ꯕ꯭ꯔꯗꯔ ꯀꯣ ꯑꯗꯣ ꯁꯤꯁꯦ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯔ ꯃꯦꯖꯤꯛ ꯒꯔꯜꯐ꯭ꯔꯦꯟꯂ ꯃꯦꯖꯤꯛ ꯁꯤꯅꯦꯕꯀꯣ ꯑꯣꯀꯦ ꯑꯩ ꯁꯤ ꯈꯨꯝꯃꯛꯀꯦꯀꯣ ꯃꯤ ꯑꯃꯒꯤ ꯑꯩꯒꯤ ꯅꯠꯇꯕꯗ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯃꯌꯥꯝꯒꯤ ꯑꯣꯏꯕꯗ ꯑꯃꯨꯛ ꯈꯨꯝꯃꯛꯀꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯥꯛꯀꯦꯀꯣ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗꯀꯣ ꯀꯩꯅꯣ ꯑꯃꯗꯤ ꯆꯪꯉꯦ ꯄꯔꯄꯁ ꯑꯃꯗꯤ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯆꯪꯉꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯀꯩ ꯇꯧꯗꯣꯏꯅꯣ ꯄꯣꯛꯂꯛ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯩꯅꯣꯝ ꯇꯧꯅ ꯄꯣꯛꯂꯛꯏꯅꯤ ꯇꯨꯝꯃꯒ ꯆꯥꯅꯒ ꯂꯥꯡꯅ ꯄꯣꯛꯂꯛꯄ ꯅꯠꯇꯦ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯊꯥꯔꯛꯑꯕꯅꯦꯕ ꯅꯣꯏ ꯃꯤ ꯈꯔꯅꯒ ꯍꯥꯏꯅꯕꯗꯣ ꯀꯩꯅꯣꯅꯒ ꯀꯦꯔꯤꯌꯔ ꯀꯥꯎꯟꯁꯦꯂꯔꯅꯒ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯥꯏꯔꯛꯄ ꯑꯃ ꯂꯩꯅꯤ
mi amagi punsida line amagi kenom tawba tharabani kana ko adugi momda thare adudi ai yani lai axis ne bai bude adu tarju kenom tawna bi la ne purpose ama ko adagi nupa amagi punsida nupi ji dum tarka thar ko aduna haidi just magi generation am thamawna ba amadi pithribi je continue to hawna ba nupa amagi punsida nupi me tarka thar ko aduna ngasai je kai tare ai oina di purpose magic ne adagi di amu si question je ngon hang tar diko sumain to ever hadi water or air habi tap to ever ko hadi ngon da di animal darkar ta mi khada di ta da bu ya hadi mi khada purpose as di dum darkar ta ne adu girlfriend di flexible way mi khada di darkar ta ni khada di darkar ta adu di girlfriend di makha pale ko suma haina wale ko keno adu maina haibni ko hadi akoi ga pulli ba mi manga je moi akhoi khwai dagi luna tino mi manga moi manga dugi average akhoi sine ha akhoi value je akhoi quality je ko adu the girlfriend ji yawum the ko haidi ma ne khwai maru oina khoi khangde je aduna ai gi oina di girlfriend I think my girlfriend is pretty good thagat pana te ko sieng ni ko ina haje kai gina kan da ai ne ngasi wok tor ko thabak tama pa yelak te ko adagi di ai support tore adagi di ai can ai phajana understand tore adagi plus kai ta aina yam tina can aggressive to ama yam can to na ba yam tina aggressive oi bam to ge to ju mana kha mi mana control to wi adagi di amu plus kai ta re ma je kai ta re I understand tore ko aduga masi bauda aina magic da si awai su magi support yawe masum credit people da su Maya ko hadi Maya support ko plus atai nupi gi man de hadi atai nupi ji dis lang mo khot pagi ata khan bus hadi adu review adu shining adu phiron da review adu shining ham ni ngale adu ham ni adai my girlfriend is not like that okay ai di kamai to ge da ina kenom lai ha ni ko adu lebi ge na adai di man oina hairan adu lai yo haide nangonda ai nang paisa dum save to nangonda dum invest to nangonda thadau adum hakani problem like is hello ma haidi she understand me so much adu ngon nong te disturb to de ai si thabak si le ngasi ai pung ayu tagi mangrani ai hwen nungdang lakani pung 8 da ham je phone toroi kem toroi adum ai hwen hala adum ai shani ko ai ma kem disturb to nang adu ma ang ba khot pana adu taw kem hang ko aduna ai yo endi ai magic to ju si yo je ka ta re magi share yam yawe she supported me so much so I think I love my girlfriend a lot and for me it's magic or girlfriend I pakhada hangta ding sai je option je ni ma pitari ani ma khosa tha ma ni negative marking sir je sir na do khotna di tha ma roi khosa la ni negative marking sir ju ka su kai te because I need both ado ayamba QnA gi question ge je YouTube tara kai dano Instagram tara Facebook tara khadi thi ado ai question je aina amu episode na khangal ja about 10 ni go ado phajana dum elaborate tor ga khumba su nungai ga ba mini yeng ba su nungai ga ba tab su nungai ga khalla khumni ko ado mathangi je mu khumje si khar kui ra male si je yam sang thar kyu de aina notice to ni ko ado QnA yeng ba da gi su khange magic pamjaba hainingba arts asida khongda ningba mioi kaya leire makhoi singgisu khanbiraga mafam jaba ama yenga mayam punpham art asibu practice tawam idea share tawam ama lingkhat bahasda rensangi kai mo lege masina art asibu pamjaba haugalakliba singdasu kanaba pigani khanjai amadi manipur su art asiki web sauna lakani khanjai okay I hage ko Sigi first of all aina hadi mi machin khatpa kaisu pak ngamoi ko upak amana yopi ma tawhan ba je upak yopi ju upak loina ri taw habam le ko adu khaidok na ba mi kup ta yopi di luk kini upak tim taw le honi ko si je hana khangba da ka ta mi amaga pullaga taw ba je sandok na ba kanda adum khangni ama taw gi ni ama lehoni aduna magic ta chawkhat ki haita di ko haidi suppose aina magic jam chawkhat alaji ai jam talent le ha khoi gi magic ki okay haita re khoi gi David Copperfield ka le ji da aina satlaga
moiga lecture tauge moiga pungi ha moina yar oi ko kai maram gin ha moiga aiga thak yam khenai ko just moina de kem ta ka ta similarly ko khoida collab ama lakna ba haidi ai mi je status chap manabam change wakhalon chap manabam change lecture piba khotpa kai sidi amu idea share tauba khotpa practice ki tauba sidi amu aiga magic ta hauda ngai ba mi yunga chalaga aina kamai tawni haidi maonda di kana ni buko adu aingonda di kana gadra hai kanda mu aingonda di just hoi aina art chakhatna ba tawbudi yai adubu aingonda di kana gadra haidi aingonda di not much ana khalle haidi chess sanabado ju nang sanai sport nangonda gi hena haiba nga sano haba naitro aduna suppose aiga mu aina magic sungang khangda bim chalaga ain tawre tadi just aigi matam mange number 1 aingonda di kitang mange moida budi kana bu jai bhate aduna aina hainingi je ko art asi chakhat hange hai tadi manipur da bo ama do web ama pura ke hai tadi ko sumaina kai tare art chi ko professionally yam thina thawa yawo mi sangyo suppose me ne ngonda magic tamninge magic tawninge ai ju haininge youtube comment da answer magic tamgen phone ngale ong to kani ma to kani ai di message kab am ta block to di ai ne block to ji phone number ngata ni ko kai gino da ngai ta na magic tamge po to ai di hamba hek phone laga magic tamge khara ai di block to adum block to ai upai te hamba phone to ga lottery am ta phone bi ha ba adum block to phone to hausi am ta phone bi rai block adum to aduna ngasai gi je ko magic to interest lai na te haidi mi yamana aingonda approach to ji kai maram gi na ga na ngasai gi aina YouTube ta ai class 12 ki mark predict tawba adagi FIFA World Cup ka predict tawba adagi di mina khan wa khan pa wa adagi pot le khan dogum basda moina kanoma udana haidi kai oijanu khanging bagi ne ayamna art ase phajana gyan hadi magic ki art che phajana gyan ta bana te aduna aina haning badi ko art che gyan ta mina yengba ta ri hujik ko aina hak to sinoi ni ko tai de yar ko noi to de shi ne art che chakharan ge amadi noi kenoma masak na mission na moi ge ta di ko 2018 ni ko yam live ni photo kai ba video ka pa video edit ka ka je sima khra hajal lo ba darka ni ko na je nang 2010 da mi na dynamo na phau gi ba style do 2000 da david blaine na phau gi style do huji ya ro pithibhi change lai ba ko hoji taw ge hata di youtube se darka ta ba ko plus performance yam darka ta yum da sum phammaga magic lai lairaga asum khangjallaga dvd ong lai among lai tawna kem progress loi nang sa gi ju plus art chi da ju adun aina haije ko perform taw kal mai thau ko guts lai aduga first of all nang khandu je priority je magic te piyo example akoi Sachin Tendulkar akoi cricketer do ma class 10 gi paikha ga magi cricket match ta ba kan mai class 10 metric hainai pe kha do kakthal ma ga ma me sana sali ni ko mana pi priority do kayam thina thawa yaung ge do khalo ko similarly adu to gutai magic si chakhat han ge ta just naukar mana hobby win kai wai thamba soina om thola ga na magic chakhat han ba kai di sungoi oi ko aduna aina haije si to priority je magic ka direct piyo paikha amaga show amaga lakpa kana paikha ko kakthal show sat pangam mare yare adui gundu ma ko apama poto aduda mai partner to ko pame thamoina pame haire sida chatana to pada kai do chatin aduna tawdoi je kanna khona bam dita kata ni ko show je mai thaba kan ta kata haidi hawrak pada di mai phan tha tare adai hojikti youtube paina ngata ni jio gi matam ni ko adu jio yet mayam leire ko aduna adum kaitare ngasai je khara adum youtube aina video number hayu ai je kemnate youtube kin edit to ju tamjel sieni je ta kata kani any art ko aina ngasai dai je me sen ngata gi sunate video edit to ba video number je haijalani adagi di number khot pa je tawraga youtube te thagalo performance am tawro adu itardi magic ki jida web am lakani adu ju tholo khalo ne hujik amuk atopa talented level no pa magic tawre khalo adema phajan perform tawdona khotana tawre khalo my progress line khalo ne ma subscriber ga tar ren khalo ta mi khangna ren khalo ne
ꯑꯩꯅ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯔꯛꯑꯅꯤ ꯑꯩꯗꯤ ꯃꯤ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕ ꯃꯦꯁꯦꯖ ꯊꯥꯏ ꯖꯁ ꯃꯦꯖꯤꯁꯤꯌꯟꯒꯤ ꯅꯠꯇꯦ ꯑꯩꯗꯤ ꯏꯁꯩ ꯁꯛꯄ ꯑꯣꯏꯔꯣ ꯑꯃ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕ ꯑꯣꯏꯔꯗꯤ ꯑꯁ ꯅꯪꯒꯤ ꯋꯥꯛꯇꯨꯅ ꯑꯩꯗꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯂꯣꯏꯅ ꯇꯧꯋꯦ ꯗꯥꯏꯔꯦꯛ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯏ ꯊꯤꯅꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯑꯩ ꯊꯤꯔ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯊꯥꯏ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯅꯤꯡꯉꯦꯕ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯅꯣꯏ ꯁꯄꯣꯁ ꯅꯪꯉꯣꯏꯅ ꯃꯦꯖꯤꯛꯀꯤꯗꯨꯗ ꯀꯩꯅꯣꯝꯃ ꯇꯧꯕ ꯉꯝꯃꯦ ꯅꯪꯉꯣꯟꯗ ꯄꯣꯇꯦꯟꯁꯤꯌꯦꯜꯗꯣ ꯌꯥꯎꯔꯦ ꯈꯪ ꯇꯥꯔꯗꯤ ꯑꯩꯅ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯔꯛꯑꯅꯤ ꯑꯗꯨꯒ ꯀꯣꯂꯥꯞ ꯇꯧꯕ ꯌꯥꯏ ꯑꯃ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨ ꯅꯠꯇꯕꯗ ꯖꯁ ꯉꯁꯥꯏꯒꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯇꯧꯕ ꯀꯩꯀꯥꯁꯦ ꯎꯔꯒ ꯑꯥꯔꯠꯁꯦ ꯑꯁ ꯑꯗꯨ ꯇꯧꯕ ꯑꯩ ꯂꯣꯇ꯭ꯔꯤ ꯑꯗꯨꯒꯨꯝꯕ ꯑꯩ ꯃꯦꯖꯤꯛ ꯇꯝꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯄꯋꯥꯔ ꯄꯥꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯩ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯇꯧꯔꯦꯀꯣ ꯁꯥꯎꯌꯥꯗꯦ ꯑꯗꯨꯅ ꯃꯦꯖꯤꯛ ꯇꯝꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯁꯦꯀꯣ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯖꯁ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯃꯥꯏꯅ ꯃꯦꯖꯤꯛꯇ ꯌꯥꯝ ꯊꯋꯥꯏ ꯌꯥꯎ ꯇꯥꯔꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯣꯠꯅꯧ ꯑꯗꯨꯒ ꯑꯃꯒ ꯍꯥꯏꯒꯦꯀꯣ ꯃꯦꯟꯇꯔꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯃꯦꯟꯇꯔꯁꯦ ꯑꯗꯣ ꯑꯩꯒ ꯗꯥꯏꯔꯦꯛ ꯄꯨꯟꯗꯅ ꯈꯣꯠꯇꯅ ꯇꯧ ꯂꯩꯔꯗꯤ ꯑꯩ ꯑꯣꯏꯅꯗꯤ ꯐꯖꯅ ꯃꯇꯝ ꯃꯥꯡꯉꯦ ꯑꯃꯁꯨ ꯃꯥꯡꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤꯁꯨ ꯆꯠꯇꯣꯏꯕ ꯄꯥꯠꯁꯦ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯒꯤꯁꯨ ꯖꯔꯅꯤꯁꯦ ꯌꯥꯝ ꯋꯥꯠꯂꯤꯕ ꯑꯗꯨꯅ ꯑꯩꯁꯨ ꯆꯠꯂꯤꯅꯦꯕ ꯑꯗꯣ ꯑꯩꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯑꯒ ꯃꯌꯥꯝꯁꯦ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔ ꯂꯩꯔꯗꯤ ꯌꯥꯝ ꯋꯥꯅꯦꯕ ꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯦꯖꯤꯛꯇꯕꯨ ꯑꯣꯏꯔꯣ ꯑꯃꯗꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯑꯥꯔꯠꯇ ꯑꯣꯏꯔꯣ ꯖꯁ ꯑꯦꯗꯚꯥꯏꯁꯀꯨꯝꯕ ꯆꯪ ꯇꯥꯔꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯗꯤꯄ꯭ꯔꯦꯁꯟꯕꯨ ꯑꯣꯏꯔꯣ ꯈꯛꯇ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯏꯁꯥꯗ ꯀꯟꯐꯤꯗꯦꯟꯁ ꯋꯥꯠꯄꯒꯨꯝꯕ ꯂꯩꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯗꯥꯏꯔꯦꯛ ꯃꯦꯁꯦꯖꯇꯣ ꯍꯥꯏ ꯀꯥꯏꯗꯤ ꯍꯥꯏꯔꯛꯅꯣ ꯀꯩꯗꯧꯔꯤꯒꯦ ꯕ꯭ꯔꯣ ꯀꯥꯏꯗꯤ ꯍꯥꯏꯔꯛꯅꯣ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯁꯥꯡꯅ ꯑꯗꯨꯝ ꯊꯣꯝꯃꯣ ꯌꯥꯝ ꯁꯥꯡꯅ ꯑꯗꯨꯝ ꯊꯣꯝꯃꯣꯀꯣ ꯌꯥꯝ ꯁꯥꯡꯅ ꯆꯕꯥꯛꯇꯩꯗ ꯊꯥꯔꯛꯑꯣꯕ ꯑꯗꯨꯃꯥꯏꯅ ꯊꯥꯔꯛꯄꯗꯣ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯔꯤ ꯃꯉꯥ ꯊꯥꯖꯤꯜꯂꯛꯑꯣꯕ ꯑꯗꯨꯃꯥꯏꯅ ꯊꯥꯔꯛꯄꯗꯣ ꯌꯥꯝ ꯄꯥꯅꯤꯡꯉꯦꯕ ꯑꯗꯨꯃꯥꯏꯅ ꯊꯥꯕꯗꯣ ꯄꯥꯔꯒ ꯅꯩꯅꯁꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗꯁꯨ ꯑꯩ ꯗꯥꯏꯔꯦꯛ ꯍꯥꯏꯒꯦꯕ ꯉꯁꯥꯏꯒꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯕꯁꯤꯗꯤꯀꯣ ꯖꯁ ꯐ꯭ꯔꯤꯅꯦꯕ ꯍꯥꯏꯗꯤ ꯅꯣꯏ ꯑꯦꯅꯤꯀꯣ ꯃꯦꯖꯤꯁꯤꯌꯥꯟꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯍꯥꯏꯗꯤ ꯒꯥꯏꯗꯦꯟꯁꯀꯤ ꯃꯦꯁꯦꯖ ꯃꯦꯟꯇꯔ ꯑꯣꯏꯕꯒꯤ ꯃꯦꯁꯦꯖꯁꯦ ꯊꯥꯔꯛꯀꯦ ꯍꯥꯏꯇꯥꯔꯗꯤ ꯍꯧꯔꯛꯄꯗꯀꯣ ꯍꯁꯇꯦꯛ ꯔꯦꯟꯁꯟ _ ꯃꯦꯟꯇꯔꯅ ꯊꯥꯔꯛꯑꯣ ꯑꯗꯨ ꯁꯤꯒꯤꯁꯦ ꯑꯍꯥꯟꯕꯗ ꯍꯥꯞꯄꯒꯅꯦ ꯐꯖꯅ ꯁꯥꯡꯅꯤꯔꯣ ꯑꯗꯨꯒ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯒꯥꯏꯗ ꯇꯧꯒꯦꯀꯣ ꯍꯥꯏꯗꯤ ꯖꯁ ꯑꯩꯈꯣꯏꯅ ꯃꯦꯖꯤꯁꯤꯌꯥꯟꯒ ꯄꯨꯂꯞꯀ ꯄꯨꯜꯂ ꯈꯣꯠꯂꯒꯀꯣ ꯑꯩꯅ ꯁꯨꯝ ꯅꯣꯏꯗ ꯋꯥꯔꯤ ꯁꯥꯕꯁꯦ ꯅꯣꯏ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯕ ꯑꯩ ꯁꯤꯃꯗꯤ ꯍꯥꯏꯒꯦꯕ ꯁꯦꯡꯅ ꯃꯦꯖꯤꯁꯤꯌꯥꯟ ꯈꯔ ꯐꯝꯃꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯅꯣꯡꯃ ꯋꯥ ꯈꯔ ꯉꯥꯡꯉꯦ ꯑꯩꯅ ꯈꯔ ꯇꯥꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯔꯁꯦ ꯑꯗꯨꯒ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯀꯩꯒꯤꯅꯣꯗ ꯑꯩꯅ ꯃꯤꯉꯣꯟꯗ ꯄꯔꯐꯣꯔꯝ ꯇꯧꯔꯛꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯦꯁ ꯀꯥꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯤ ꯃꯌꯥꯝꯁꯦ ꯅꯣꯏꯗ ꯍꯥꯞꯄ ꯌꯥꯔꯣꯏꯕ ꯁꯤ ꯅꯣꯏꯅ ꯇꯥꯟꯒꯗꯧꯅꯦꯕ ꯑꯗꯨꯅ ꯖꯁ ꯑꯩꯅ ꯈꯔ ꯉꯝꯕꯗꯨꯗꯤ ꯅꯣꯏ ꯔꯦꯟꯁꯟ ꯃꯦꯟꯇꯔ ꯍꯥꯏꯔ ꯊꯥꯔꯛꯑꯣ ꯑꯗꯨꯗ ꯑꯩ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯦꯀꯣ ꯑꯗꯨꯒ ꯑꯩ ꯂꯦꯛꯆꯔꯒ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯅꯣꯏꯅꯗꯤ ꯀꯥꯟꯅꯔꯤ ꯀꯌꯥ ꯈꯟꯕ ꯌꯥꯏ ꯀꯩꯒꯤꯅꯣꯗ ꯑꯩ ꯄꯨꯟꯕꯗꯨꯗ ꯈꯔ ꯃꯦꯖꯤꯛ ꯒꯣ-ꯇꯨ ꯑꯣꯏꯕ ꯁꯠꯀꯗꯧ ꯌꯥꯕ ꯈꯔꯗꯤ ꯅꯣꯏ ꯊꯦꯡꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯅ ꯅꯣꯏ ꯀꯩꯅꯣꯝ ꯁꯦꯝꯕ ꯃꯦꯖꯤꯁꯤꯌꯥꯟ ꯑꯃ ꯁꯦꯝ ꯉꯝꯃꯗ꯭ꯔꯗꯤ ꯉꯝꯃꯣꯏꯕ ꯅꯣꯏꯅ ꯂꯨꯄꯥ ꯀꯔꯣ 5 ꯊꯥꯗꯒꯦꯔꯥ ꯀꯔꯣ 10 ꯊꯥꯗꯒꯦꯔꯥ ꯃꯦꯖꯤꯛꯇ ꯂꯩꯔꯤ ꯄꯣꯠꯁꯦ ꯄꯨꯂꯞ ꯂꯩꯁꯅꯣ ꯅꯣꯏꯗ ꯉꯁꯥꯏꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯉꯁꯥꯏꯒꯤ ꯒꯠꯁ ꯉꯁꯥꯏꯒꯤ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪꯉꯣꯟꯗ ꯑꯩ ꯅꯩꯗꯕ ꯌꯥꯗꯦ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯑꯩꯗꯤ ꯁꯤ ꯇꯧꯔ ꯂꯣꯏꯔꯦ ꯍꯥꯏꯕꯁꯦ ꯁꯤ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯎꯗ꯭ꯔꯤꯈꯩ ꯀꯩꯝ ꯀꯥꯟꯅꯔꯣꯏꯀꯣ ꯑꯗꯨ ꯃꯌꯥꯝ ꯂꯩꯀꯣ ꯑꯩ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯃꯌꯥꯝ ꯊꯥꯔꯛꯑꯦꯀꯣ ꯃꯦꯖꯤꯛ ꯑꯩ ꯑꯗꯨ ꯂꯩꯔꯦ ꯑꯩ ꯑꯝꯇ ꯂꯩꯔꯦ ꯃꯣꯏ ꯍꯥꯏꯗꯣ ꯑꯩ ꯃꯔꯣꯟꯕꯨ ꯈꯪꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯄꯨꯡꯂꯩꯗ ꯂꯩꯔꯦꯕ ꯃꯦꯖꯤꯛ ꯍꯥꯏꯔꯒꯀꯣ ꯃꯦꯖꯤꯛ ꯍꯥꯏꯔꯒ ꯋꯦꯕꯁꯥꯏꯠ ꯑꯃ ꯈꯪꯈꯤꯕꯗꯩꯗꯤ ꯑꯗꯨꯝ ꯄꯨꯡꯆꯦꯟꯗ ꯆꯦꯜꯂꯦ ꯃꯤ ꯑꯇꯣꯞꯄ ꯃꯦꯖꯤꯁꯤꯌꯥꯟꯗ ꯑꯃꯨꯛ ꯍꯪꯉꯒ ꯑꯃꯨꯛ ꯆꯦꯟ ꯄꯣꯠꯁꯦ ꯃꯣꯏ ꯂꯩꯁꯦ ꯁꯨꯠꯇꯅꯦꯀꯣ ꯑꯗꯨ ꯀꯩꯝ ꯇꯧ ꯉꯝꯗꯦ ꯀꯩꯒꯤꯅꯣꯗ ꯖꯁ ꯑꯩꯅ ꯍꯥꯏꯗꯣꯏꯅꯦ ꯈꯪꯕꯒ ꯃꯦꯖꯤꯛꯇ ꯁꯦꯀ꯭ꯔꯦꯠ ꯈꯪꯕꯒ ꯀꯩꯅꯣ ꯈꯦꯠꯅꯩ ꯍꯥꯏꯗꯣ ꯑꯗꯨꯅ ꯖꯁ ꯑꯩꯅ ꯍꯥꯏꯖꯦ ꯇꯧꯀꯣ ꯑꯗꯨꯒ ꯃꯦꯟꯇꯔ ꯄꯥꯝ ꯇꯥꯔꯗꯤ ꯑꯩ ꯒꯥꯏꯗ ꯇꯧꯒꯦ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯗꯣꯏꯕ ꯑꯗꯣ ꯂꯦꯛꯆꯔꯒ ꯄꯤꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯅꯣꯏꯗ ꯀꯩꯁꯨ ꯄꯥꯛ ꯀꯥꯟꯅꯔꯣꯏ ꯑꯩꯅ ꯍꯥꯏꯗꯨꯗꯪ ꯇꯧ ꯃꯤ ꯄꯕ꯭ꯂꯤꯛ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯄꯕ꯭ꯂꯤꯛꯇ ꯊꯣꯛꯄ ꯑꯃ ꯇꯝꯃꯣ ꯄꯕ꯭ꯂꯤꯛꯇ ꯊꯣꯛꯄ ꯑꯃ ꯇꯝꯃꯣꯀꯣ ꯑꯗꯒꯤ ꯄꯕ꯭ꯂꯤꯛꯇ ꯊꯣꯛꯄ ꯑꯃ ꯇꯝꯁꯤꯜꯂꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄ ꯇꯝꯃꯣ ꯌꯨꯇ꯭ꯌꯨꯕ ꯈꯔ ꯇꯝꯃꯣ ꯑꯗꯨꯒ ꯌꯦꯡꯉꯣ ꯑꯗꯨ ꯅꯁꯥꯅꯗꯨꯗ ꯅꯪꯉꯣꯟꯗ ꯋꯤꯛꯅꯦꯁ ꯑꯃ ꯐꯥꯎꯔꯛꯑꯕ ꯑꯁ ꯑꯩ ꯑꯣꯏꯔꯣꯏ ꯈꯣꯠꯂꯣꯏ ꯐꯥꯎꯔꯛꯑꯕ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯇꯣꯞꯄ ꯂꯥꯏꯟ ꯆꯠꯂꯣ ꯑꯣꯏꯔꯣꯏ ꯅꯁꯥꯅ ꯑꯣꯏꯔꯣꯏ ꯐꯥꯎꯔꯛꯑꯕ ꯑꯣꯏꯔꯣꯏ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯉꯝꯒꯗꯕ ꯂꯥꯏꯟꯗꯣ ꯑꯗꯨꯝ ꯆꯠꯂꯣ ꯁꯤꯅꯦ ꯍꯥꯏꯗꯣꯏꯕꯕꯨ ꯑꯗꯨꯒ ꯑꯩ ꯂꯦꯛꯆꯔ ꯄꯤꯕ ꯈꯣꯠꯄ ꯍꯥꯏꯁꯦ ꯁꯤ ꯑꯃꯒ ꯂꯩ ꯅꯣꯏ ꯁꯤꯟꯖꯕ ꯑꯃ ꯅꯣꯏ ꯁꯤꯟꯖꯕ ꯍꯥꯏꯁꯦ ꯅꯣꯡꯃ ꯅꯣꯏ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯃꯦꯖꯤꯛꯀꯤ ꯂꯥꯛꯑꯣ ꯂꯦꯛꯆꯔ ꯄꯤꯔꯒꯦ ꯍꯥꯏꯔꯒ ꯃꯤ ꯈꯣꯝꯃ ꯀꯃꯥꯏꯅ ꯀꯧꯔꯨꯅꯤ ꯍꯥꯏꯗꯤ ꯂꯥꯛꯑꯣ ꯉꯁꯤ ꯑꯩ ꯂꯦꯛꯆꯔ ꯄꯤꯗꯣꯏꯅꯦ ꯀꯅꯥꯅꯣ ꯇꯤꯀꯦꯠ ꯀꯧꯔ ꯂꯥꯛꯑꯣꯅꯦ ꯐꯝꯃꯣꯅꯦ ꯋꯥ ꯉꯥꯡꯉꯒꯦ ꯀꯥꯏꯔꯒ ꯌꯥꯝ ꯊꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯇꯥꯟꯕ ꯂꯣꯝꯗ ꯂꯥꯛꯇꯣꯔꯦꯕ ꯑꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯣꯏꯅ ꯇꯧꯕ ꯌꯥꯕ ꯍꯥꯏꯗꯤꯀꯣ ꯉꯁꯥꯏꯁꯦ ꯅꯣꯏ 30 ꯑꯦꯠꯂꯤꯁ 15 ꯄꯤꯄꯜ ꯈꯣꯝꯃꯣ ꯃꯐꯝ ꯑꯃ ꯅꯣꯏ ꯁꯦꯝꯖꯔꯣ
ꯑꯗꯩꯗꯤ ꯇꯤꯀꯦꯠꯇꯨꯁꯨ ꯅꯣꯏ ꯑꯗꯨꯝ ꯂꯦꯞꯆꯔꯣ ꯑꯗꯨꯒ ꯅꯣꯡꯃ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯗꯦꯠꯇꯣ ꯑꯩꯈꯣꯏ ꯍꯥꯏꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯗꯨꯃ ꯌꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯑꯗꯨꯕꯨ ꯄꯥꯛ ꯀꯥꯟꯅꯔꯣꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯅꯁꯥꯗ ꯑꯗꯨꯝ ꯗꯦꯕꯂꯞ ꯇꯧꯅꯕ ꯍꯣꯠꯅꯧꯀꯣ ꯎꯄꯥꯛ ꯀꯧꯕ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯣ ꯌꯣꯄꯤ ꯎꯄꯥꯛ ꯀꯧꯕ ꯍꯥꯏꯔꯗꯤ ꯎꯄꯥꯛꯀ ꯌꯣꯄꯤꯒ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯣ ꯌꯣꯄꯤꯗꯣ ꯎꯄꯥꯛꯀ ꯂꯣꯏꯅꯔꯗꯤ ꯇꯥꯎꯅꯤ ꯁꯟꯗꯣꯛꯅꯕ ꯀꯥꯟꯗ ꯌꯣꯄꯤꯗꯣ ꯂꯨꯞꯈꯤꯅꯤ ꯑꯗꯨꯅ ꯏꯁꯥ ꯎꯄꯥꯛ ꯑꯣꯏꯅꯕ ꯍꯥꯟꯅ ꯍꯣꯠꯅꯕ ꯐꯩꯀꯣ ꯑꯗꯨꯅ ꯏꯁꯥꯗ ꯑꯗꯨꯝ ꯗꯦꯕꯂꯞ ꯇꯧꯅꯕꯗꯣ ꯑꯗꯨꯝ ꯍꯣꯠꯅꯧꯕꯀꯣ ꯄꯔꯐꯣꯔꯃꯦꯟꯁ ꯀꯩꯀꯥꯗꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯇꯥꯜꯂꯣꯕ ꯑꯗꯣ ꯁꯤꯗ ꯑꯗꯨꯒ ꯉꯁꯤꯒꯤ Q&Aꯁꯦ ꯈꯤꯇꯪ ꯁꯥꯡꯕ ꯇꯦꯟꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯀꯣꯏꯁꯟꯗꯣ ꯐꯥꯔꯁ ꯈꯔ ꯁꯥꯡꯅ ꯑꯗꯨꯝ ꯈꯨꯝꯃꯦꯕ ꯑꯇꯩ ꯃꯦꯗꯤꯁꯤꯟ ꯅꯠꯇꯅ ꯑꯇꯩꯗꯁꯨ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯗꯤ ꯏꯁꯥ ꯗꯦꯕꯂꯞ ꯇꯧꯁꯤꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯏꯁꯥꯗ ꯂꯩ ꯃꯤꯉꯣꯟꯗ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯆꯦꯅꯦꯜꯁꯤꯗ ꯑꯅꯧꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯗꯁꯨ ꯈꯪꯗꯕ ꯌꯥꯎꯔꯤꯀꯣ ꯀꯩꯅꯣ ꯈꯪꯗꯦ ꯕ꯭ꯔꯣ ꯅꯪꯒꯤ ꯆꯦꯅꯦꯜ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯤ ꯈꯣꯠꯂꯦ ꯀꯥꯏ ꯃꯦꯁꯦꯖꯅ ꯄꯨꯡꯇꯥ ꯊꯥꯔꯛꯀꯅꯤ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠꯀ ꯊꯥꯔꯛꯏꯅꯦ ꯑꯗꯨ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠꯇꯨꯗ ꯆꯦꯅꯦꯜꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯅꯝꯃꯝꯗꯦ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯤꯗꯨꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕꯁꯤ ꯀꯩꯝ ꯅꯠꯇꯦ ꯆꯦꯅꯦꯜꯒꯤ ꯃꯈꯥꯗ ꯑꯉꯥꯡꯕ ꯕꯇꯟ ꯑꯃ ꯌꯥꯎꯕꯅꯤ ꯑꯦꯁꯅ ꯍꯧꯕ ꯑꯃ ꯑꯗꯨꯗ ꯅꯝꯃꯣ ꯑꯗꯨꯒ ꯉꯁꯥꯏ ꯑꯉꯥꯡ ꯕꯇꯟꯗꯣ ꯒ꯭ꯔꯦ ꯑꯣꯟꯈ꯭ꯔꯅꯤ ꯔꯦꯗꯀꯤ ꯕꯇꯟꯗꯣ ꯒ꯭ꯔꯦ ꯑꯣꯟꯈ꯭ꯔꯅꯤ ꯑꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯧꯋꯦꯀꯣ ꯄꯩꯁꯥ ꯀꯩꯝ ꯆꯪꯉꯣꯏ ꯈꯕꯔꯗꯒ ꯀꯩꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔ ꯊꯥꯒꯤ ꯊꯤꯕ ꯑꯗꯨ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯀꯤ ꯗꯤꯇꯦꯜꯁ ꯑꯝꯇ ꯆꯪꯉꯣꯏ ꯖꯁ ꯐ꯭ꯔꯤꯅꯤꯀꯣ ꯑꯗꯩꯗꯤ ꯐ꯭ꯔꯤꯅꯤꯀꯣ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨ ꯍꯦꯛ ꯅꯝꯕꯒ ꯅꯥꯀꯟꯗ ꯕꯦꯜ ꯑꯥꯏꯀꯟ ꯑꯃ ꯊꯣꯛꯂꯛꯑꯅꯤꯀꯣ ꯑꯗꯨꯒꯤ ꯕꯦꯜ ꯑꯥꯏꯀꯟꯗꯣ ꯑꯃꯨꯛ ꯇꯥꯛ ꯂꯥꯎ ꯊꯥꯔꯀꯥꯟꯗ ꯅꯤꯛꯄꯩ ꯇꯥꯏꯞ ꯇꯧ ꯁꯥꯏꯟ ꯑꯃ ꯃꯨꯠꯈ꯭ꯔꯅꯤ ꯑꯗꯨꯏꯗꯤ ꯌꯥꯔꯦ ꯅꯪ ꯑꯩꯅ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯎꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯝꯃꯣ ꯑꯗꯨ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯎꯅꯕ ꯑꯗꯨꯒ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯈꯤꯕꯗꯣꯀꯣ ꯑꯦꯅꯤꯋꯥꯟ ꯑꯩꯈꯣꯏ ꯀꯣꯂꯥꯞ ꯇꯧꯅꯤꯡꯕ ꯑꯃ ꯇꯧꯅꯤꯡꯕ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯇꯣꯞꯄ ꯌꯨꯇ꯭ꯌꯨꯕꯔ ꯑꯅꯧꯕ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥ ꯀꯩꯀꯥ ꯑꯗꯨꯒꯤ ꯐꯣꯡꯗꯣꯛꯅꯤꯡꯕ ꯑꯦꯅꯤꯀꯣ ꯀꯩ ꯇꯧꯍꯟꯅꯤꯡꯉꯤ ꯁꯤ ꯆꯦꯅꯦꯜꯁꯤꯗ ꯅꯪꯒꯤ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯉꯦ ꯅꯪ ꯆꯦꯅꯦꯜꯗꯨꯒ ꯁꯤ ꯆꯦꯅꯦꯜꯁꯤꯒ ꯀꯃꯥꯏꯅ ꯄꯨꯟꯁꯤꯒꯦ ꯑꯦꯅꯤ ꯂꯩꯕ ꯑꯥꯏꯗꯤꯌꯥꯗꯣ ꯑꯗꯨꯝ ꯊꯥꯔꯛꯑꯣ ꯑꯗꯨꯝ ꯇꯥꯟꯅꯁꯤ ꯑꯗꯨꯝ ꯇꯧꯁꯤ ꯅꯣꯏ ꯍꯥꯏꯕꯗꯨꯅꯤ ꯇꯧꯗꯣꯏꯁꯤ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯁꯤ Q&A 3ꯁꯦ Q&A 4ꯁꯨ ꯑꯃꯨꯛ ꯂꯩꯅꯤꯀꯣ Q&Aꯁꯦ ꯑꯗꯨم ꯇꯧꯅꯤ ꯑꯗꯨꯝ ꯇꯧꯅꯤ ꯍꯥꯏꯁꯤꯅꯤ ꯑꯗꯨ ꯑꯍꯥꯟꯕꯩ Q&A ꯑꯅꯤꯗꯨꯗꯤ ꯀꯨꯏꯔ ꯇꯧꯈꯤꯕꯗꯣ ꯑꯩ ꯁꯪꯗꯕ ꯈꯣꯠꯇꯕ ꯈꯔ ꯂꯩꯕꯅ ꯈꯔ ꯊꯦꯡꯉꯤꯅꯦ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ Q&A 4ꯁꯨ ꯍꯌꯦꯡ ꯍꯪꯆꯤꯠ ꯅꯠꯇ꯭ꯔꯁꯨ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤ ꯅꯠꯇ꯭ꯔꯁꯨ ꯍꯟꯗꯛꯀꯤ ꯊꯥꯁꯤ ꯅꯠꯇ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ #Rainson Q ꯍꯥꯏꯔ ꯑꯗꯨꯝ ꯍꯪꯉꯣ ꯀꯣꯏꯁꯟꯗꯨ ꯐꯖꯔꯗꯤ ꯀꯝꯄꯜꯁꯔꯤ ꯌꯥꯎꯔꯛꯀꯅꯤ ꯑꯩ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯑꯃꯒ ꯍꯦꯛꯇ ꯑꯩ ꯂꯣꯀꯔꯗ ꯊꯝꯗꯣꯏꯅꯦ ꯑꯦꯞꯀꯤ ꯂꯣꯀꯔꯗ ꯑꯗꯨꯒ ꯑꯩ Q&A ꯇꯧꯔꯝꯗꯥꯏꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦ ꯑꯥꯛꯁ ꯃꯤ ꯑ ꯀꯣꯏꯁꯟ ꯑꯅ ꯑꯗ ꯍꯪꯉꯛꯄꯗꯨꯅꯗꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯂꯩꯔꯦ ꯑꯗꯨꯗꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯈꯨꯝꯃꯛꯀꯦ ꯑꯗꯨꯅ ꯑꯦꯠꯂꯤꯁ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯗꯁꯨ ꯐꯦꯁꯕꯨꯛ ꯑꯩꯒꯤ Rainson Potshangbam Instagramꯁꯨ Rainson Potshangbam ꯑꯗꯨꯗ ꯑꯗꯨꯝ #Rainson Q ꯍꯥꯏꯔ ꯍꯪꯕ ꯍꯥꯟꯅꯒꯤꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯂꯩ ꯑꯗꯨꯗ ꯑꯗꯨꯝ ꯍꯪꯉꯣ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ